मालेमगी ओइना कोविड-19 पॉजिटिव ओइबा मिसिंग crore 8,39,938 सुख्रे लाइना असना मरम ओइदुना लैखिदबा मिसिंग ना 1,38,938 सुख्रे इंडिया की ओइना हौजुक फावबदा पॉजिटिव ओइबा मियोय crore 1,40,34,998 सुख्रे अमदी लाइकनबा ngamdana कोविड-19 ना मरम ओइदुना लैखिदबना मियोय 1,58,918 सुख्रे China on board cargo ship ta panduna leiraba India gi seller kunga humdoi ngasi tek ta kaidana laibak asida halaklagani haina Minister of State for Ports Shipping and Waterways Mansukh Mandaviana fogdokre Minister na makha taraduna laibak asigi seller kunga humdoi laibak asida halakpa ngamlibase Prime Minister Narendra Modi na akanba thabak laukhatpadagi ni haire Donald Trump na anirak president oina pairiba famgi wangbada thabak tauba impeachment gi maralda chenaba US ki ahanba president oire US ki House of Representatives na ngarang numidang mahaki mathakda vote tawki mahak US capital da irang thokhan khibaga mari leinana House da vote tawkibani Indian Air Force ki Hindustan Aeronautics Limited na puthokpa light combat fighter aircraft LCA Tejas 83 Indian Air Force ki leisinbada Cabinet Committee on Security na yaba pikre Prime Minister Narendra Modi na luchingduna ngarang New Delhi da pangthokiba Cabinet Committee on Security gi mifamda LCA Tejas 83 leinaba ayaba pikibani